ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯄꯣꯊꯥꯕꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯖꯕ ꯑꯣꯏꯅ ꯖꯨꯕꯔꯥꯖ ꯕꯤꯔ ꯁꯤꯡ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯂꯦꯈꯥ ꯍꯥꯏꯕ ꯋꯥꯔꯤꯗꯨꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯏꯄꯨ ꯍꯥꯏꯔꯒꯦ ꯇꯥꯔꯣ꯫ ꯏꯄꯨꯅ ꯏꯁꯨꯒꯤ ꯔꯥꯅꯤ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛ ꯑꯗꯨ ꯄꯣꯛꯄꯗꯤ ꯄꯣꯛꯂꯦ, ꯆꯥꯎꯕꯗꯤ ꯆꯥꯎꯗ꯭ꯔꯤ꯫ ꯅꯍꯥꯛꯇꯤ ꯔꯥꯅꯤꯁꯨ ꯑꯅꯤ ꯁꯨꯒꯗꯧꯔꯤ꯫ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ, ꯑꯃꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯁꯤꯗꯤ ꯁꯪꯁꯥꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯐꯖꯕꯗ ꯏꯀꯥꯏꯖꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯃꯍꯥꯛꯃꯨꯛ ꯐꯖꯕ ꯅꯨꯄꯤ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯅꯤꯡꯊꯤꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯤ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯈꯣꯏꯅ ꯀꯥꯡꯊꯣꯡ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯁꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯅꯍꯥꯛꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯌꯥꯒꯤ ꯐꯨꯔꯥ ꯗꯂꯥꯟ ꯑꯆꯧꯕ ꯐꯖꯈ꯭ꯔꯕ ꯑꯃ ꯁꯥꯔꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯝꯃꯨ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯛꯂꯣꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯨꯛꯅꯤꯡꯅ ꯌꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒ ꯂꯨꯍꯣꯡꯂꯣꯏꯗꯧꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏꯅ ꯃꯁꯥꯅ ꯌꯥꯗ꯭ꯔꯤꯉꯩꯗ ꯅꯝꯗꯨꯅ ꯂꯨꯍꯣꯡꯂꯨꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯁꯥꯞ ꯑꯃꯒꯤ ꯗꯣꯁ ꯂꯩꯕꯅ ꯁꯣꯏꯗꯅ ꯎꯠ ꯑꯣꯟꯒꯅꯤ꯫ ꯑꯗꯨꯅ ꯏꯄꯨꯅ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯕ ꯅꯍꯥꯛꯄꯨ ꯃꯥꯡꯍꯟꯅꯤꯡꯗꯗꯨꯅ ꯏꯄꯨꯅ ꯏꯁꯨꯒꯤ ꯅꯐꯝꯗ ꯁꯤꯟꯅꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯏꯄꯨ ꯃꯈꯣꯏꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ, ꯃꯈꯣꯏꯅ ꯅꯪꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃ ꯂꯩ꯫ ꯃꯔꯝꯗꯨ ꯏꯄꯨ ꯍꯥꯏꯒꯦ ꯇꯥꯔꯣ꯫ ꯅꯍꯥꯛꯇꯤ ꯃꯤ ꯆꯥꯏ, ꯁꯥ ꯉꯥ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯆꯤꯟꯖꯥꯛꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯆꯝꯕ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯕꯨ ꯌꯥꯝꯅ ꯍꯪꯒꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯪꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯌꯥꯔꯣꯏ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯏꯄꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯃꯤ ꯁꯥ ꯆꯥꯗꯕꯅ ꯐꯔꯒꯗ꯭ꯔꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯅ, "ꯏꯕꯨꯡꯉꯣꯅꯕꯨ ꯆꯥꯗꯕ ꯉꯝꯂꯕꯗꯤ ꯌꯥꯝꯅ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯆꯤꯟꯖꯥꯛ ꯇꯤꯟꯅꯕ ꯃꯤꯅꯤ ꯈꯟꯗꯨꯅ ꯌꯥꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯅ, "ꯏꯄꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯃꯤ ꯆꯥꯗ꯭ꯔꯕꯁꯨ ꯁꯥꯗꯤ ꯆꯥꯗ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕ ꯑꯩꯒꯤꯗꯤ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯔꯕꯗ ꯃꯟꯇ꯭ꯔꯤꯅ, "ꯐꯔꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯤꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯆꯥꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯗꯨ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯅ ꯃꯤꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯂꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯍꯥꯛ ꯁꯥ ꯆꯥꯔꯕꯁꯨ ꯃꯈꯣꯏ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯍꯥꯛ ꯃꯈꯣꯏꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯍꯟꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯝꯃꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦꯗꯅ" ꯍꯥꯏꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯦꯝꯂꯕꯗ ꯎꯔꯤꯕ ꯀꯧꯕ ꯍꯤꯡꯆꯥꯕꯅ ꯍꯔꯥꯎꯔꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯨ, ꯑꯩꯍꯥꯛ ꯃꯤ ꯆꯥꯔꯔꯣꯏ꯫ ꯏꯄꯨꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯍꯥꯛ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯅ ꯄꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯏꯄꯨꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯟꯗꯨꯅ ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯃꯤ ꯆꯥꯕ ꯇꯣꯛꯇꯨꯅ ꯑꯩꯍꯥꯛ ꯁꯥ ꯆꯥꯗꯨꯅ ꯍꯤꯡꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯅ ꯃꯟꯇ꯭ꯔꯤꯕꯨ ꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥꯒꯗꯕꯒꯤ ꯄꯨꯔꯛꯄ ꯃꯤ ꯑꯗꯨ ꯍꯧꯔꯤꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯎꯁꯥ ꯑꯆꯧꯕ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯑꯁꯨꯝ ꯂꯩꯍꯧꯔꯦ꯫ ꯍꯤꯡꯆꯥꯕꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯍꯥꯛꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯅꯤꯡꯊꯤꯔꯕ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯁꯛ ꯂꯧꯔꯒ ꯀꯣꯅꯨꯡ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯔꯝ ꯂꯩꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯪꯂꯕꯗ ꯍꯤꯡꯆꯥꯕꯅ ꯑꯣꯟꯕ ꯍꯅꯨꯕꯤꯅ ꯈꯨꯝꯖꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯇꯝ ꯀꯨꯏꯅ ꯃꯍꯥꯔꯥꯖꯀꯤ ꯏꯆꯥ ꯐꯪꯗ꯭ꯔꯕꯗ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯔꯥꯖꯀꯤ ꯅꯆꯥ ꯏꯕꯦꯝ ꯑꯃ ꯐꯪꯕꯤꯗꯨꯅ ꯆꯥꯎꯔꯛꯂꯦ ꯍꯥꯏꯕ ꯅꯅꯥ ꯑꯩꯅ ꯇꯥꯖꯗꯨꯅ
Nanaisu Maharaj ki najai bema phangbagi pauda nungai jaduna phangliba Rajkumari bu yengjaki laksari bani. Hanubi adugi wadu taraga ningthauna hairakhi. Ima handak aina phangjari ba isa ningona sidi amatabu nati anini haire. Maduda hanubi aduna karino iningthauna takpiri ba sibu. Nanaina tajabadadi iningthauna phangliba Raj kainadi amatani haina tajai. Aduga iningthauna takpibadadi anini hairi ba sibu nanaina tajabada soirabra hairakhi. Wadu ningthauna taraga nokladuna hairakhi. Ima aina pokshabadi amatani aina anini hairi badi ai nungsijakraba ipu mantri asigi majai be mama aige isa phanglaba matung ikui kuidana kaina ama phangle. Maduda aina peladuna ipuna pokpa kaina adubusu aina isa oijarage haiduna ipugi mafamdagi nijaraga konung asida yoksari. Makhoi animak aige isa ngakta oijare. Maram asina aige isa anini hairi bani haire. Hanubina hairakhi. Iningthau nanaidi khangdabana Raj kaina amatagi oina khanjaduna sanaba hailai khara pujarakpani. Adubo Maharajna ani sui hairabanina nanaina pujarakpa hairang lairang asidi amada piba thoklabadi amana aibu warauragani. Aduna amata piramlaroi. Adumoinamak Maharaj ki najai be masing adugi masaktadi nanaina ujaningi. Karigumba matamda nanaina makhoibu ujabada Rajkumari ni khangjanaba hairakhi. Hanubigi wado taraga ningthauna harauraduna majai be masingbu kokthoksarakhi. Ipagi mom animak nakhoi animak ipagi naktang hekta lau. Naben hanubi amana nakhoi anigi nasakpu yengjaningi hairi. Asum haina mapaning thawaduna kaurakpadu masa ani na taraga Pabung Maharaj haina makhoi animak ningthaugi nakta lakli. Makhoi anigi masak matawadu ujaraga hingsaba uribana oliba hanubigi thamoi adu matu sungki. Ningthaugi majai be mana fajabasi angatpagi mawongni. Mahak sede yekpa laigum fajai. Saung sada yengbada mitpham hongba yadana fajabini. Aduga mantrigi majai be ma ningthauna yoklibi asisu fajabada mahakpu khanduk ingai leitana fajabini. Makhoi anibu hanubi aduna uraga hairakhi. Maharaj ki Raj kaina ani sidi onthongna lamngana fajakreda. Makhoi anidi sahi kaya kaya surabage hanglaklabada ningthauna ima makhoi animak sahi ahum lom surumlagani. Adubu aige wakhandadi ngarangda pokpa isagum khanjari hairaga ningthauna mamo nungaina noksari. Hanubi aduna khali nupi masa ani si uraga aige isasi tanik pa phauri basi kari khudam oirigadabano khali. Aduga aina makhoi anibu karige asuk pamliba sina karigino haina mathanta khanjaduna mahak ningthaubu khurumjaraga nanai hak Rajkumari anibu ujabada thamoi asi penjari. Iningthauna Rajkumar phangdrabasu magolaibi Rajkumari ani phangbirabanina haujikti awaba leiraroi. Rajkumari anigi borsing anigi marakta amana ningthauiraga amana Jubraj oiduna iningthauna laikhidrabada palhawa yaragani. Laibaki awaba thoina leiraroi. Mangol oibiu Maharaj haiduna ningthau khurumlaga hingsaba amuk hana mafam asida laktuna mantri aduda yamna thajana nungsina ipu mantrina takpiba khudingmak achumba ngakta oire. Ipu di yamna khangba iswarga pangkhak oiba mi haibadu oire. Aduna ipuna takpiba khudingmak aine injaragani. Aihak haujiktaki mi sararoi. Sanga saduna leiragi. Ipugi yathang injaduna aihak Rajkumari anisi chauraba matamda makhoi anibu lauraga laibak adugi ningthawoiduna nungaina palagani hairaduna mantri adubu khurumjare. Mantri aduna hairakhi. Nangi wa tabada aina ningba thunglagani. Nahak mi saba toktuna Rajkumari anidu chauba ngaiduna makhoi anibu lauraga mapa ningthawadudi ahal oirabanina soidana siragani. Adu oirabadi nahana ningthau oiragadubani. Madu ipuna nangonda sinahaudrabadi nahak khanglaroi haiduna ipu lagliba sini haire. Nahak mafam asida sum laithokpa yadre. Mafam asi thuna thadoktuna
khara lapa mafam amada mayagi phura dalan saduna mafam aduda ras kaina ani chaudriba phauba lainingduna nangna tawjakhiba pabadu khara thuna konbiyu haina layu adu oirabadi nangna tawjakhiba dos adu thuna koktuna nahak afaba oiragadawani aduna ras kaina ani gi mafamda nangi naming asi uriba kawi hairurabadi makoina nangna thembada yararoi aduna ngasidagi nangi naming asi ama olasi ipuna sum khanbada nangna napab adu thuna konbiyu haina laininggadoribanina nahaki naming asi bhakta sur kaurasi ipuna hairamba pomnamak nahak kaudaboi jaro ipu amuk chatlage haiduna mantri hanubadu manai sing aduga loinana konung tamna chakre madugi tungda hingsaba bhakta sur kaubadu ningthau machanupi aniduna chauraba matamda magi maharani oiragani khanduna mapuning nungai khibadagi mana usada yanduna thamliba mi asibadu chagani haiba kauduna mahak arapa mi tadaba laiba amagi mafam amada mayagi phura dalan saraduna maduda mapuning nungaina rajkumari anigi wakhalda makhoibu lauraga mahakna laiba adugi ningthau oigadoribani khanduna magi mapap adu thuna koksanaba mantri aduna hairamba adugi matungina siba mahadeva buningjaduna laikhi asomdana Bangladesh ki ningthau sumandagi majai bungo bir singhana magi marup Sushen kauba mantri ki macha aduga loinana mafam khangdana bon aduda laktuna makhoi ani hanpham khangdabana ahing adu lenaba Sushen kauba mantri macha aduna akangba una khomjinduna makhoi ani lairibadu uraga langja amomaduna langja hanuba jugmari pun sirabaduna hangkhiba amadi langja labaduna magi loinabi langja amomaduda likhiba warini wari asi langja amomaduna mathang mathang taraklaga mapuning yamna nungsina mabungo bu yengjaraga haijarakhi ibungo nanaya pangbidi karisu khangjadabi apangbini nanaidi brahman kumara amadi brahman kumari anina amuk poglakpagi wari phawbadi tajare aduga makhoina matau karamna hingsaba bhakta sur kauba adubu hatuna nahanmuki mapokta makhoini bo hatkhibagi laman matau karamna singkhibano haibadu nanaida wari libiduna tahanbiu haijarakhi langja hanuba aduna ningthaugi maja amadi mantrigi macha asina mafam khangdana mafam asidi tana laklibasi atai amagi nati ningthau maja ibungo brahman machana halaktuna poklaraba mana thiraklibasi atai amanati nahanmuki mapokta hingsaba uribana makhoyani bo hatuna nongpok pangbo usada tungduna charabada makhoyani gi khunawi ani du nan thoktuna ukhong asigi lekrak ahobada changduna leikhiba khudum bigi saru adu haujik phawba laige wayena mangdana leiri madubu mana phangna bahaiduna laina mafam asida tharaklibani khudum bi ani gi saru adu mana hek phangbaga mahak gyan yauduna leiramba pumnamak phakhiduna nahanmuki mapoki makhoina awaba takhiba hingsabana makhoyani bu hatuna sakhiba pumnamak ningsinglakani aduga mana khudumbi ani dubu hek sokpada saru ani duna punsin khiduna madik magul lairaba thanga ma onkhigani thanga duna thenduna bhakta sur kauba hingsabasi hatuna nahanmuki mapoki laman singadori bani aduga amana hingsaba uribana sagani khaduna mana halaga usada yanuna thamlamba mi adugi thawai aduna bhut pret oiduna leiribasi mage saru polangna takhiba mafam aduda mantri gi machana changlubadagi mage saru takhiba mafam adudagi asumna hairakhi he mantri gi macha ibungo nanayaina nafamda khurumjari aigi hakchang polanga sidagi nahagna saru machet amatang lobiro aduga saru machet adubu nangna yomba yaba afaba phi machetna ningthina yomlaga kana uhandana thamu nangna ningthaugi majagi matung induna rajkumari singbu kanba chatpada nangi nateng pangnaba isu nangi marup oina yaugani nangi nasada hingsaba aduna karisu tawjaba ngamhaloi aibu luna taw aduga taaduna lairiba saruge polanga sidi laibak manungda phumjilamu hairakhi
Saru polang aduna ngang lebadu masakti ude khonjeli tai. Maduda mantri ki macha aduna saru polang adugi yet thangba khunau bi adu lauraga polang adu puraga khara kuthaba mafam yenglakpada ising tungba mafam ama thengnaduna mafam aduda mana ningthina sengdoklaga saru polang adu phumjinuna thamkhre. Aduga ningthaugi macha adusu ukhong manakta sangsilakpa matam aduda ukhong manakta leiriba laikrak adudagi yamna nungsiba nupige khonjal amana sumna hairakhi. Aikoina nangbu sahi kaya ngaiduna wana leirabani. Laikrak manung asida nahangna lukthaduna yenglau. Mafam asida karigumba hulai ama nangna phangani. Madu nangna yengnaba thengnaba chatpada pugadabuni. Hairiba khulai asibu nangna hek phangbaga nahaki gyan mangduna angaubugum leiribadu pharaduna gyan mapung phana taraktuna nahanmuki mapoki wari ningsinglaktuna nathamoidu puba ngamjadana kablakhigani. Nangna khulai asi laikrak asi hotuktuna laujaro hairakhi. Wadu tabada ningthaugi macha be singhana saya tumba ma phangladuna laikrak adu hotukpa horakle. Mana hotpa hek horakpaga laikrak manungda leiriba khudumbi anina matabu ngaiduna leibana khudumbi anidu irang langna tasinaduna phajakraba thangsang ama oikhi. Mana thang adugi khutpai phamadu hek paibaga thang adu mathanta songkhalakpagum yangna kakhalakhi. Besing Jubrasna thang adubu hek phangbaga makok adu uru leirakduna mahag gyan mangduna leimai thakta ture. Maduda mantri ki masana sian silaktuna mabungo Jubras bu kongkhat saraduna Jubras kari taurabagi hangjarakhi. Jubras mamit pangthoktuna itau ai kari taukrabagi hangjarakhi. Mak haujik gyan tarakle. Nahanmuki mapok adugi hingsabana Brahman kainaga loinana hatkhiba mafam adu ningsinglaktuna mamitagi pirang sintharaduna kaplakle. Ningthau masagi matau uraga mantri ki masana Jubras kari matauno singnabiba kari leibagi Jubras na thamoi songna kapiriba adubu haina yamna nungaitana hangjarakhi. Maduda ningthaugi masana itaw aihak karigumba ama mafam asi yaurappadagi ningsingba ngamlakle. Aihaki thamoi asi puba ngamdana awaba oire. Pongning yamna nungsirakle haina ningthau masana haukhiba magi mapoki wari adu ningsingduna hingna kapchaduna magi sanajarabi Brahman kaina adu ningsingjari. Magi matau uraga mantri ki masa Susen kaubana mamita pirangna sintharaduna takpiu Jubras nanaina tausu Jubras ki nungaitaba ningamdaba matau ujaraga nanaina taugi thamoi asi pujaba ngamdre. Aina Jubras ki nating pangba ngangbadaba karamba thabakno nanaina nungsijaba marup ki nating pangjaba ngamgadaba oirabadi Jubras ki damak ithwai asi thadoklabasu marup ki mating pangjagani. Aida Jubras na nungsibiduna itaw haina nungsina kaubibagi watani. Aidi ibungo nangi din nanaini. Tambiu nanaida ibungo gi ningamdaba wari du hairabada Jubras na tabiu marup nungsiba. Aihak asi nahanmuki mapokta Brahman Kumar oina poklami. Aina ngang oringaidagi khungang asida laiminaba Brahman Kumari amaga nungsi sanana hauminarakhi. Aikhoini nongmata unajadaba ngamlamdi. Nomit khuding maga aiga sanana tinajaduna punchi chupa aikhoi Ishwar ki puja tauminasi haiduna ngangnei. Asumna pongning nungaina laiminarakpana aikhoi su pakhang leisabi haibadu uraklaba matam aduda nongma aina mabu unaningduna mabu thirakpada mana iliba phigi maset matat taduna satkibagi khudam phangle. Aigi thamoi yamna nungnangki. Aina magi phi maset khungol liduna thirakpa matam aduda aihak mafam asi yaurakhi. Mahak siraduna laimai thakta taduna leiba thengnakhi. Aina phingna manakta sangsinduna mabu konkhatsaraga kari taurabage haina pungamdraba anikpa thamoige waina mangonda hangjai. Adubu madi siraba oibana pakhum phangdrabada aigi thamoi kaikhi. Matamaduda lomduna leiriba hingsabaduna aigi kokta sayamana kanna putharakhi. Aihak laimaida ture.
Hingzabana aibu sinaba hana saiduna phurabada aihak siragani khangduna aina hingsaba adugi mafamda sap oi bor oi ama tauki he menung sikhangdaba hingsaba nangna kari maramge aikoi bo halibano aikoi ani thamoi sengna nungsinajaba oirabadi mathangi mapokta aina nangbo hatuna nungsilaman singbo oige madusu siraba brahman kaina sina ningthaugi majai be ma oina poktuna nangna mabu pambadagi mabu phaduna purabada Rajkumari ki khungun aina liraktuna nangbo hatki aduga aikoi ani mapok asida nungsinajakhiba asigum amuk mapok aduda nungsinajage hairamlaga aihak hingsabagi segi saina kon khangba ngamdaduna sikhi wari adu ningsing laga gi thamoi asi pujaba ngamdaduna kapchari bani haina Yuvraj aduna magi marup mantri ki masa Susien kauba aduda mapung nungsina damjarabada mantri ki masa aduna mabungo Yuvraj pu muna yengjaraga mamiti ki pirang arat palaitana sintharaduna sumna hairakhi he nungsiraba marup loi nanai mantri masa aina nungsiba nangi haukiba wari bu tajaba phangbada aina amukka hena marup nangbu nungsiba helakle ibungo nangdi ishor ge athoiba manaini aduna mapok masa khanglibani nanai tolabaibu punsi asimage nanai oijaba phangan biu haiduna mantri gi masa aduna kapladuna ningthaugi masa da khurumlakle makhoi ani konsinaduna kaminare mantri gi masa aduna Yuvraj haujikti Yuvraj su gyal lakpirabadina aikhoi ani thibada pabung maharaja amadi aibu pokpiriba ipa mantri wakhal nungaitana wanaramlagani aduna haujikti aikhoina lakhiba lambi su khangle thuna bon asidagi satkhasi haiduna makhoi ani bon adu thadoktuna satpa horakle aduga ningthau konungdana ningthau maharani ani na masa uba phanglaktrabada mantri kapkhatuna Yuvraj amadi mantri masa Susienbu ngarangdagi hanjalaktre haiduna konung manungda awaba oirabada mantri aduna laktuna ningthau maharani ani bu themjinjakhi Maharaj amadi maharani ibema awaba wakhan thadokpiu Yuvraj amadi Yuvraj ki manai Susien makhoi ani mangloi makhoina gyan tadana satkribadu makhoi gi yaifanabani soidana makhoi nungaina halakani hairakhi mantri gi wadu targa ipu mantri angang anidu asoya ngam yaudana halakani haiba mantri na ining thau najai bungo du pokpadagi budi wana poklai haiduna ining thau amadi mama maharani na wajabadu hadak najai bungo na satkriba khongsat asidagidi nasa nupadu gyan mapung pharaba Yuvraj ama oiragani hairakhi asumna ningthau konungda makhoi ani udabadagi wana lainaringai matam asida Yuvraj amadi Susien kauba mapu mana yamna harauna halakpadu ningthau manai singna uraduna ningthaugi mafamda pau tamjai makhoi ani lakle tabada konungda lairiba mipung khudingmak yamna nungainarami Yuvraj amadi mantri gi masana ningthaugi nakta sangsilaktuna khurumjai aduga makhoi ani na mafam khangdana chaluba nongalabada makhoi ani gyan taraktuna konungda halakpagi pau khudingmak ningthaugi mafamda tamjarabada ningthauna makhoi ani bu sena koladuna hairakhi ipagi bungo animak ipari na khoi ani uba phanglaktraba adudadi thawai si onthokna warure phare haujikti isa singna tekta gaidana halakpasi ujabada ipa yamna pele matang asida Yuvraj na mapa ningthau yengjaraga haijarakhi pabung Maharaj nanai khoi ani thang ta lirung tendong langi bidya hainaba aibo oja pibiduna tamhanbiu haijarakpa ohai nungsibadu ningthau na masagi mafamdagi taba phangjakhi ningthau adu yamna ngakhi aigi isa si pokpadagi asumna wari ningthina saba ngamdaduna aina hangba ngangba pumnamak mana khangdabagum tumina hek hek leirambani adubu ngasi mana nganglakliba oiragliba mawong asigadi onthongna onaba haibadu tare ningthau masana miron taraktuna ngangliba wadu taraga nungaiman khraduna mamitagi mapi tana ipagi bungo
ꯏꯄꯥꯗꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯡꯇ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡꯒꯤ ꯕꯤꯗ꯭ꯌꯥ ꯇꯝꯕꯤꯅꯕ ꯑꯣꯖꯥ ꯄꯤꯌꯨ ꯍꯥꯏꯔꯛꯄꯗ ꯏꯄꯥꯒꯤ ꯄꯨꯛꯅꯤꯡ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯜꯂꯤ ꯀꯔꯤꯒꯤ ꯏꯆꯥ ꯑꯅꯤꯒꯤ ꯑꯣꯖꯥ ꯄꯤꯔꯣꯏꯗꯒꯦ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯣꯟꯕꯤꯔꯒ ꯃꯈꯥꯖꯥꯏ ꯑꯅꯤꯕꯨ ꯍꯟꯅ ꯍꯟꯅꯁꯨ ꯄꯤꯔꯤ ꯅꯤꯡꯊꯧꯅ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕꯤꯕ ꯑꯣꯖꯥ ꯑꯍꯩꯕꯁꯤꯡ ꯀꯧꯈꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯤꯡꯊꯤꯅ ꯇꯝꯕꯤꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯎꯃꯤ ꯈꯔ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯖꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯇꯝꯖꯔꯝꯃꯤ ꯄꯥꯎꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯋꯥꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯃꯆꯥ ꯄꯣꯛꯇꯗꯨꯅ ꯂꯩꯔꯕꯗ ꯃꯃꯩꯊꯪꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯃꯃꯤꯡꯅ ꯆꯟꯗ꯭ꯔꯂꯦꯈꯥ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯊꯣꯟꯕꯤꯈꯤ ꯃꯍꯥꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯦ ꯃꯥꯒꯤ ꯃꯃꯤꯡꯅ ꯄꯗꯃꯅꯤ ꯍꯥꯏꯅ ꯀꯧꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯈꯠꯇꯨꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯦ ꯑꯁꯨꯝꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯂꯩꯕꯥꯛꯇꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏꯖꯕ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯆꯟꯗ꯭ꯔꯂꯦꯈꯥ ꯀꯧꯕꯤ ꯑꯁꯤꯅ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯚꯛꯇ ꯁꯨꯔ ꯀꯧꯕ ꯍꯤꯡꯆꯥꯕꯅ ꯃꯌꯥ ꯇꯧꯗꯨꯅ ꯃꯍꯥꯛ ꯄꯥꯏꯔꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯦ ꯃꯥꯅ ꯆꯥꯎꯔꯕ ꯍꯌꯤꯡ ꯈꯣꯡꯌꯥꯝꯕꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯂꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯒꯤ ꯂꯩꯐꯝ ꯊꯤꯔꯛꯂꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯅ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯒ ꯍꯤꯡꯆꯥꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯥꯝꯕ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯂꯩꯔꯤꯕ ꯀꯩꯅꯥ ꯑꯅꯤꯗꯨꯕꯨ ꯎꯆꯦꯛꯀꯤ ꯃꯈꯣꯡꯅ ꯆꯞꯇꯨꯅ ꯄꯥꯏꯔꯕꯗ ꯀꯩꯅꯥ ꯑꯅꯤꯗꯨ ꯈꯪꯕꯒ ꯀꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤ ꯃꯇꯧꯅꯣ ꯈꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯆꯧꯕ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ